ngasi numida waram phongkhiba tungan Manipuri siphongsing amasum thokhiba thawdo wathoksingi maruibi I pausing miyamna thamjagi anbada Paunikol pausi ri kilakutcharaga CRPF singthaktagi kum tharakpa yaroi haiduna ahing yarek tuna sangkhrai Imphal East District ki tungan mafamsingda handa Kuki militant singna uyoksing mathaktagi nongmay amadi bom kap tharaktuna commando personnel ama yauna paw amadi misam kaya aso apat nanghankraba matungda mafam aduda BSF amadi CRPF ki apunba kangbu ama thamlakiba du maram khangdana ngarang CRPF ki personnel singthaktagi kum tharaktuna yangpokpida leiba makoina hana leramba Emmanuel English School da laikre Uyoksingda hana leramba BSF ki kangbusu kum tharakpadagi lamdam adonghi masing yamlaba nupi singna makoi kum tharakpa yaroi haina ahing yarektuna singkhongda thingduna thamkre mafam adur Imphal East District Police ki kangbusu laktuna miyam adubu asoi angam yaugdana pohonari oirakliba phibam adugi matangda ama kendragi volunteer force ki commander in chief Mkhaibam Bosana Mari Lenabasingda, Mokoina Pirakhiva Thazavasing Dunga Sinutil Pung ama Pawgi Manunda Tabak to Ontok Dravadi, Imphal Ukulambi Thingba, Yauna Makatana, Kongjang Sangsingani Hari Amaramdana. Anova Lesat Oiriva, Hais MP, Bihigi case, India Tatmatana Sandurak to Napuna Taret Suzinkre. Malem Goina House Asoba Lesarama Oina Sandurak Liva, Hais MP, Bihigi case. Ngasi Nagpur angang ani amaga positive oiba thengnabaga loinana punna India da laisat asi positive oiba masing taret sukre ngarang ihan hanba oina Karnataka gi Bengaluru da tha ahum amadi tha nipan gi angang ani da positive oirakpadi gi makhatana Gujarat ki Ahmedabad da ama Tamil Nadu da ani amaga punna manga sukhibani adubo ngasi Nagpur angang ani amaga positive oiba thengna khibadagi taret sukhibani aduma pulaisat asi ka hena nungsa thingai oidi haina Ministry of Health na khangalaki Section Thorang Lokat Poina Miyamna Kutsa Singna Hamduk to Mai Mit Toina Paibidava, Marks Upamadi, Sorhon Bawaba, Mi Singna, Hakti Kanbamadi, Loku Bashingaki Labna Leba have a wapam pali. Amarumdana, Manipur Press Cup Kisahi Yakai Super Foundation Degi Taram Pangtokre. Lamda Masiba Owan Amapurakna Bigita Amadigi Tama that Lehenbada, Tawai Kubak the Haptuna, Press Media and Lauriba Taudankaya, Mapung Yawa. Lairik ama puthoktu na miyam na khangan ba mathau tare haina Manipur Legislative Assembly gi Speaker Thoksom Saitrabata phongtokre wafam singarang Manipur Press Cup linkhat khibi gi sayang kai surak gi Golden Jubilee thoram da sar gyara duna phongtokhibani Manipur Press Cup ta pangtokhiba thoram adu na Manipur Legislative Assembly gi Speaker Thoksom Saitrabata Hell and IPR Minister Dr. Sapam Ranjan, MLA Kumaksam Zoykisan, Editor Guilds Manipur gi Khogendra Khongdram Amadi, Amzu gi President Bijoy Kakshing Tabamna Singba Singh Sharugyaki. Manipur Press Cup ki Sahi Yankai Shuba Foundation Day Duda MLA Zoykisan na Katpa First Amzu Dujamani Memorials Video Journalist Award 2024-25 ta DY 365 ki Imphal Correspondent Barun Thoksom the Amzu Napiba the Jury Award for Understanding Amzu Video Journalist 2024-25 ta Impact TV News ki and Bishorjan Amadi City Police OC and Gokul Chandra Nakatpa First Amzu Photojournalist Award 2024-25 National Level Pauksegi Photojournalist Robinson Wahengbamda Shell Citation Amadi Swalpi Tun Ikai Kumnabutki Tungda Amzugi 2025 की कैलेंडर अमदे प्रेस बुलेटिन्स फोंकी स्पीकर सैत्रपतान लेंगा आसिना नत्रगना कनागुंबा अमना असोइब अरानबा यावबगी पाव फोंगबदा मियामदा मिटनाकों ओइननबा फोंगबदा अकायबा करिसु लेथि तबुतबु फोंगलिबा पावदु सैबा मतमदा मीद सैबिगी वही वाता ओइना सिजनाबियो काहेना पाबदा अमदि ताबदा नुआइतबा वही वाता सिजनाबिगी महत्ता फजबा वही वाता ओइना सिजनाबियो हाइना फोंगदोखि अमरोमदना Ground rule thugai hari bu wapam madu yumpham yaudaba aran bu wapamni Government of India amasung Government of Manipur amadi UNLF ka nakalani gi marakta sign tawna kiba peace agreement gi ground rule bu Indian Central Forces na UNLF na thugai re haina phongdurakliba du yumpham yaudaba aran bu wapamni haina pambaina lusingba UNLF ki sarai rongba thoksom na khuyek pi duna thokpa sirol amana phongdurakli Sirol aduna makha tara duna hai saliba tha sigi tang mari da Hindu da phongdokiba phonglakhiba paw amada Indian Central Forces na pirakliba report aduda yumpham oiduna Manipur gi Governor Ajay Kumar Bala na phongdoklibu wafam Indian Act National Security Act
NSA 1980 पांदुना फजिनगदबनी हाइबा वाफम अदु अरानबा सोर्स द युमफम ओइबा अरान डिसिजन असुगुम वारेप अमा हेक्तम कुपथना थिजिनबा तौदना लेपथोकपा हाइबसी गवर्नर अमा ओइबिगी मतिक मगुन इथिक्स इंटीग्रिटी लेखा ताहंजरे गवर्नर अजय कुमार बालाना रेस्पॉन्सिबल गवर्नर अमा ओइना लेरिबा कन्फ्लिक्ट असि एमिकेबल सोल्यूशन पुरंगनबा थबक्ति पैकेट के खंदना इंडिया गवर्नमेंट का UNLF अनि गी मरक्ता सथगदोरिबा कंप्रेसिव पॉलिटिकल्स डायलॉग सबोटेज पीनब होटनरिब्रा हाइब वहां असी थोगली मसी ओइरगदी मणिपुर इंडिया पॉलिटिकल्स कन्फ्लिक्ट असि की पॉलिटिकल सोल्यूशन पुरकपुर असौब अपनब ओइना थोकनी हाइबसी गवर्नर बालाना एक्नॉलेज तोबियु UNLF सु मणिपुर के हौजुक मयोगनरिबि सुवसिद इंडिया की सिंसियरिटी अदु कुपन येंगलगा लेरि करिगुंबा UNLF ना ग्राउंड रूल थुगाइरे हाइरगदी पीस मॉनिटरिंग कमिटी PCM दा पुथोरक्तुना वाफम अदु खनगदबने मदि मदुगी सोल्यूशन म पुथोकमिनगदबनि हाइदेनसु पाउसदा मखाताना फोंदोकली अमरोमदना यांखैगे निथुइ सुबे एनुअल कॉलेज वीक 2024-25 की थौरम हौदोखरे ओजासिंगी मरु ओइना टैलेंट्स उथोक्सनबगी पनमदा पांगथोकदबा DM College of Teachers Education DMCTE इम्फाल की यांखैगे निथुइ सुबे एनुअल कॉलेज वीक 2024-25 की थौरम ngasiदगी कॉलेज असुगी प्रिंसिपल डॉक्टर RK लोकेंद्र सिंगन अथोइबा मिथुंग ओइदुना हौदोखरे कॉलेज असुगी ट्रेनिस यूनियन सिंदुना नुमित तरुंग निसुना साथगदबा कॉलेज वीक हौदोकपगी थौरमदा ट्रेनिस सिंगी तुआन हाउस मरी खैदोक्तुना मास पास कॉम्पिटिशन पांगथोकी थौरम अदुर कॉलेज असुगी फैकल्टी मेंबर डॉक्टर कोनिका खुराइजम डॉक्टर अनिता खंगबमदी केएस दिनेश कुमार सिंगाना मथंगसिना थौरम मपु अमदी अखनबा मिथुंग सिंगोइना सरुयाखी थौरमगा मरी लैनना वांगलोइ सिंगना हाइखिबदा ओजागी सिनफमले ट्रेनिंग तोब लाखलिबा ट्रेनिंग सिंगना तुआन बा को करिकुलर एक्टिविटी सिंगना युमफम ओइरगा पांगथोकलिबा वीक असिदा सरुयादुना क्लासरूम दा माहिरोइ सिंगबु लाइरिकी पाराखक तकपि तंबीबिगी वांगबदा एक्स्ट्रा करिकुलम एक्टिविटी सिंगदसु अहेनम मियेंग थमदुना मापुंग फाबमी अममम ओइना बहोनाबदा असौबु थौदांग लौनबमदि मेकै खुदिमक लमजिंग लमताकप ngamnabagi panamda mapung phana train tawbagi tangai phadaba leibadigi college week ki thoram asi sinbanaki pangthokadariba week asigi event singda asumna tawrabadi lamdam asi thaksi khaksi leiba khunai ama soidana oiba ngamlagani loinana tuan community ki training singi marakta amaga sakhang mai khangnaba nungsi janaba purak loinana maru mapang oibigi asetpa mari sagatpa ngamlagani ki college week asida literary meet amadi sports meet na mapung oiba thoram singoina oja singi othoknabigi panamda pangthokpa thoram ni hairenasu paus ta makhatana phungdokli amaromdana खुलंगाक पहाट पर यानिंग दे मदे फजिन खिब खुलंगाक ब तरुक थादो ओ हाइदनो खोंजंग संसंख्रै ngasi Imphal East ki Nongren Mayai Lekai Community Hall da Nongren Apun Mamayra Pai bin sinduna haukiba sahi ki December 13 da Thaubal district ki manungsana laiba Salungkhum School Maya da police command na nongmai kapara khulngak pa masiki ba madi tarukna phajinduna ngasi phawbo thadoktuna lairiba thawang si wi yaning da phongdoktuna meke sungi mayra pai bisingna wakat khongjang sangsinkhre ari Makasa Tarakpoina Panampausi ki Topamaru Paukrana Governor Ajay Kumar Balan ITLF Madi Kokito Council gi mute singuna kre Ajay Kumar Balan Manipur gi Governor when was Lokraba Matung Ahan Boy Susampur Satuna District the Pekalipus ko Thorangi Tabak singing sin Kibagaloidana ITLF Amasu Kokito Council gi mute singuna than worry sanakre Koki Loop singing Makedi Kuki Shu Group Singawari Sanabagi Tabak Yang Sinanabamadi, Kuki Zogi Weba Separate Administration at Union Territory Ama Sambinava Taksin Kiadi. Governor Ajay Kumar Balaging as the Ahan Susampur Council Adura Susampur College Tahangba Technology Center Ama Sanga Dunamiam Kusnaki, Sangabagi Thoramadu Governor Isteresi the Tokli Irang Solution Duna Law and Order Gipibum Foganava Center Gatana Duna Honabiabu Hotnari Hana. Fongdokre loidana mahiroi singbu puning thawgatladuna leibasigi tungi yumbi oirakadoriba mahiroi singda afaba makhalgi mahi masing pigadabani haina su fongdokhi governor ngasi sangakhiba technology center ado ministry of affairs ki senthang makhada sabani center ngasi da puna computer set sanirom thamduna mahiroi singda technology gi lamda takpi tambigadori technology center ado sangaraba matung governor Ajay Kumar Bala Susampur DC office Satuna Kumza English Singaniga Kungo Homdoiga May Ohumdiki Tulaklibi Iranga Sika Mari Lena CM Kiba Loop Sing ITLF Amasu Kokizo Council Limit Singo Nakre Adobo
close door da pangthokpa mi phamoibana kari wari sanakhibagi haiba chapchana khangmamdri adubu irang sigi matang wari sanaramba yai haina thajanari adubu kokizau council na thadorakpa cholamada ngasi Chuchampur governor lakhibadu taramna opaga loina governor ga unaduna su group ta lairiba singa wari sanabagi thabak yangsinana bamadi kokizau singweba separate administration am natragana constitution ki article 239 clause A gi makhara union territory ama pibinaba ayib sirol piduna takshin ki haidi loinana lup ani asigi maikidigi buffer zone ningthi na maintain tobinaba district police ki jurisdiction redemarcation tobigi darkar oire haina takshin baga loinana neutral oiba central security force thambina busu takshin ki haidi governor gi ngasigi Chuchampur khongsada du mafam aduda hangliba relief camp sing satuna internally displaced persons sing haktingna wari sanaki haidi amaromda Manipur pakhaliba highway project sing thabak sing khongjal yang na pekhanaba national highway and infrastructure development corporation limited NSIDCL da governor na pautak pikre ngasi Imphal gi Rajbhavan da NSIDCL gi executive director MS Debal na governor gu unaduna states tungan mafam sing da pakhaliba national highway project sing gi matang da governor da marik suna paudam khre governor gi maikedi gi api matam gi manung da highway project sing lusin na ba pautak pikhiari amaromdana India na Manipur da satharakli ba thawang loilam lengak sasani MPP mod state ki security ki phibam yengsin bai bis governor gi mathaunati India lenga na Manipur sa tharakli ba thawang se loilam lenga ki sasani haina inner Manipur Parliamentary constituency ki MP Dr. Angomsa Bimol akoi jamna phongdokre Sagolban Congress Block Committee na sinduna Sagolban Kendra gi hani gi MLA Dr. KS Loken gi takhelamam lekai da leiba yumna ngasi pangthoki ba public interaction gi thoramamada mathaki wapam se phongdokladun mang hai constitution ki matung ina union list state list amasum concurrence list ki matung ina tawgadabani haina piri masigi manung law and order yingsinbagi thabas state na tawgadabani haina mek sing yauribani masigi mathakta article 163 ki matung ina state ki council of ministers na governor ra advice tawbigi wapam phawbi yauri adubu Manipur gi lakni ba anaba governor sina state asigi santi propak ngamgani haibigi thajapu wapam chief minister N Berena media da phongdokhiba silewak thibni wapam aduna Chief Minister power amata pidre haina takpane ki loinana Manipur miyam na maru oina hawalakliba naharol singnasu constitution na piriba law sing mapung phana khangmina duna law gi wangmada thabak torakpa sing lali haiba ngamegi thongna lemina sena spongtoki mamang saida pangthokiba lok sabha mikhal sel amadi sakti na yadi haiba miyam utkhiba dugum kumja english ngani ga kunga tereta pangthokadoriba state assembly mikhal su sel amadi sakti na yadi haiba khansi mikhal matamda miyam gi sakti mayek sing usi Manipur gi lairiba issue thengnana bu hona bad chap chaba thaudang lob ngamgadaba misak haujikti gi hauna miyamna nainaba mathau tari bot matamna sel na bot laigani haina tholakpo miyoidi leibak yekna bani khangadabani mak masamak congress ki MP oiraba su mak pu Manipur miyamna khanbi khibani maramasna party na mangona namthana bu hona raglabadi mikup phadana mahak party thadokani haina su phongtokhi Amaromdana Yumsana bu honarubu Naga Nupi ama Kuki nu furakli Kangpokpi district ki manungsana Konsa khuld naknana lairiba ke Lingwairam Naga khulda Yumsana ba Yumpham thormda Kuki sing atingma pibadana tana Naga Nupi ama sufuram lairi Presta pongwa pawda thawdo osinga se yupung nipalom tabadagi hauraga ayuki pung 13 phawgi manung thokibani ke Lingwairam Naga khulgi sarukta village authority na children's orphan home amasung khulgi yum kharasana ba excavator sizinaduna lebak temduna yum pham thonki matamaduna lebak temduna yum pham thonma yaroi haina khul thangna ba munlal kuki village ki naha sing law khongduna laglaga athingba pikhi amadi yum pham thonba yawbi miyai salakpi ke Lingwairam Naga khulgi nupi amada kuki naha sing aduna khut tharambadana tana phone se thukairamki Adumak kahena asu opandi yahodre hari amaramna children's orphan home amasum khulgi yum khara sana ba yumpham tholibasi ke Lingwairam Naga village ki asengba lamgi saruni adubu masagi khulda thabak subud apan pirak pari yaning da bufungdorakli atoba thamoi sunai horiba tentakna myam da thamjaramge mekola relief camp da luhongba kuidribi mauna ama thori yanduna Siramle hari makatawana wabdet myam puna ngamina si duga hausikui nadi myam paus matang sa lusinjarage masu myam puna no wabdet ngamina si